Security Force na Ching amasung tamda tiba humbagi thabak sathaki. Houkhiba tha asigi kunga mangada Manipur Police na lalholup amagi mioi ama yauna khulai paiba taruk Imphal West District ki PWD office manungda nongmai kapagi Thoudok amaga mari lainana fagat pangamle hairi. Makoidagi maru ahum yawba 9mm piston ama mobile handset mapan amadi angauba machugi Mahindra Bolero gari amaga konana fagat kre. Fagat laba mioi sing adu logi oiba thabak laukat nabagi damak case ama register tauduna court puthok laba matung remand lauthakre hairi. National Highway anida lamdam masigi tangai fadaba nomada sangdaba yadaba polam puba gari samaga nifuga mapan hairiba lambi asida apan bayawduna pusilaki. Makata na po chay pusilak na ba kudong tiningay oiba mafam kaya dasu security force na akan ba cheksin taurang laukat ki. Manipur District pumna magta Pamdaba Thoudok Thoktana bagi damak punna sek point samaga kontraga tarukta achat og sing sek tawbada singnaba sing amasung tamda punna mioi sahum ga mga fagatuna wahong pang satagi hairi. Miyam na semjin sajin ba video amadi aran ba pawda thaja biganu amasung asumba aseng ba I paw kangbi ninglabasu mobile number 9233522822 da call tawbidaktuna kangbira ba yagani. Loina na laki ba kusu kulay singsu atuba matamda manak nagpa police station natraga laingaki security mioi singda sinabiyo hainasu Manipur Police Control Room dagi thadorak pa cherol amana hairi. Kusu kulay singsu atuba matamda manak nagpa police station natraga laingaki security mioi singda sinabiyo hainasu Manipur Police Control Room dagi thadorak pa cherol amana hairi.